Manipur gi Puwari ga sagon aduna laklaba Silongi Rasbari Thugaibada Chenaba official amasung atay miyoi singi matakta FIR register taunanaba Kanglaipa Kanbalup KKL na Imphal Police Station gi OC da Wakatkhre KKL gi Secretary Luwangcha ngamkhai ngakpagi Wakatcherol aduna hai Silongi Rasbari bu thawoina natraga cheksinba watpadagi oirabasu thugai kiba aduda chenaba official amasung atay miyoi sing mathakta FIR pangadabani Silong Rasbari asi Manipur gi Puwari amasung culture ga tatna thanaba yararoidaba mari amalainaribani Asigumba Puwari gi masak lepliba building amabu thugai kiba haibasi Manipur miyam gi cultural amasung historical rights sing matpani maramaduna chathakiba thawung adu National Heritage ngak selaga thambagi mayokta oibana achoba criminal gi thawung amani maramaduna Silong Rasbari thugaibada cheneriba mipum khudingmaki mathakta FIR register tawbiu hiramasigi natrak Hiramasigi matangda investigation ama atubada pangthoknana bahotnabiu Silong Rasbari asi makatana tugai yekhaibagi thabak chathadanaba mapung fana ngak selaga thamgadabani haina KKL gi Wakatcherol aduna makatari